ꯅꯨꯡꯁꯤꯗꯤ ꯄꯔꯤꯈ꯭ꯌꯥꯅ ꯄꯔꯤꯈ꯭ꯌꯥꯒꯤ ꯊꯣꯛꯄ ꯃꯥꯅ ꯃꯥꯒꯤ ꯊꯣꯛꯄ ꯃꯤꯅꯤ ꯑꯗꯨꯅ ꯃꯁꯥꯗꯨ ꯕꯦꯔꯥ ꯂꯩꯕꯤꯕ ꯑꯉꯥꯡ ꯅꯠꯇꯦ ꯄꯔꯤꯈ꯭ꯌꯥ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯃꯉꯣꯟꯗꯗꯤ ꯃꯊꯧ ꯇꯥꯗꯦ ꯃꯍꯥꯛꯀꯤ ꯊꯥꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯊꯥꯅꯤ ꯉꯝꯃꯒ ꯉꯝꯃꯦ ꯉꯝꯗ꯭ꯔꯒ ꯇꯣꯛꯑꯦ ꯃꯔꯥꯏꯕꯛꯀꯤꯅꯤ ꯍꯥꯏꯅ ꯂꯩꯊꯣꯛꯏ ꯂꯥꯏꯔꯤꯛ ꯄꯥꯕ ꯄꯥꯗꯕ ꯃꯉꯣꯟꯗ ꯀꯩꯝꯇ ꯃꯊꯧ ꯇꯥꯗꯦ ꯂꯩꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯂꯩ ꯊꯣꯏꯕꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯊꯣꯛꯏ ꯊꯣꯏꯕꯅ ꯀꯃꯥꯏ ꯇꯧꯔꯝꯃꯕ ꯑꯍꯥꯟꯕ ꯅꯨꯃꯤꯠꯅꯤꯅ ꯅꯨꯡꯁꯤꯅ ꯑꯁ ꯍꯪꯅꯒꯨꯝꯁꯤꯗ ꯃꯗꯨ ꯊꯣꯏꯕꯅ ꯀꯩꯅꯣ ꯍꯪꯅꯒꯨꯝꯁꯤ ꯍꯥꯏꯗꯤ ꯅꯨꯡꯁꯤꯅ ꯍꯪꯅꯒꯨꯝꯁꯤ ꯍꯥꯏꯗꯤꯅꯦ ꯍꯪꯅꯒꯨꯝꯁꯤ ꯊꯣꯏꯕꯅ ꯀꯣꯛ ꯈꯨꯝꯃꯣ ꯀꯩꯅꯣꯅꯦ ꯅꯨꯡꯁꯤꯅ ꯑꯩꯅꯕꯨ ꯀꯔꯤ ꯅꯨꯡꯉꯥꯏꯗꯧꯔꯤꯒꯦ ꯅꯨꯡꯉꯥꯏꯔꯝꯗꯕ ꯅꯨꯡꯁꯤꯅ ꯋꯥꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯊꯣꯏꯕꯅ ꯑꯣꯏꯅ ꯃꯊ꯭ꯋꯥꯏ ꯋꯥꯖꯅ ꯍꯥꯏꯔꯛꯏ ꯊꯣꯏꯕꯅ ꯑꯁ ꯀꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗ꯭ꯔꯒꯦꯕ ꯅꯨꯡꯁꯤꯅ ꯀꯩ ꯃꯇꯧꯅꯣ ꯅꯪꯒꯤꯗꯨꯅ ꯊꯣꯏꯕꯅ ꯅꯪꯕꯨ ꯏꯪꯂꯤꯁꯇꯤ ꯃꯦꯟ ꯁꯕꯖꯦꯛꯅꯤ ꯑꯗꯨꯅ ꯁꯣꯏꯕ ꯌꯥꯗꯦꯕ ꯀꯃꯥꯏꯅ ꯇꯧꯅꯦ ꯑꯁ ꯅꯪꯕꯨ ꯀꯩꯝꯇ ꯏꯔꯝꯗ꯭ꯔꯕꯣꯕ ꯅꯨꯡꯁꯤꯅ ꯑꯁ ꯀꯩꯅꯣꯃꯤ ꯅꯪꯕꯣ ꯑꯩꯅ ꯄꯥꯈꯠꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯥꯅ ꯑꯣꯏꯅ ꯄꯥꯈꯠꯁꯜꯂꯛꯏꯅꯦ ꯄꯛꯇꯦꯀꯣ ꯌꯥꯝꯅ ꯃꯥꯅ ꯊꯋꯥꯏ ꯏꯁꯥ ꯁꯥꯗꯅ ꯉꯥꯡꯂꯛꯄꯗꯨ ꯇꯥꯕꯗ ꯊꯣꯏꯕꯅ ꯌꯥꯝ ꯋꯥꯖꯅ ꯍꯥꯏꯔꯛꯏ ꯅꯪ ꯑꯗꯨꯃꯥꯏꯅ ꯊꯋꯥ ꯁꯥꯗꯕꯗꯣ ꯇꯧꯅꯣ ꯑꯇꯩ ꯁꯕꯖꯦꯛꯇ ꯁꯣꯏꯔꯁꯨ 4 ꯁꯕꯖꯦꯛ ꯂꯩꯕ ꯑꯗꯒꯤ ꯊꯝꯕ ꯌꯥꯏ ꯏꯪꯂꯤꯁꯀ ꯃꯅꯤꯄꯨꯔꯒꯗꯤ ꯌꯥꯁꯨ ꯌꯥꯗꯅ ꯍꯣ ꯑꯗꯨꯕꯣꯕ ꯃꯋꯥ ꯂꯧꯗꯦ ꯃꯥꯔꯛ 90 ꯑꯩꯁꯨ ꯏꯔꯝꯃꯤ ꯀꯩꯅꯣ ꯄꯥꯁ ꯃꯥꯔꯛꯇꯤ ꯑꯗꯨꯝ ꯏꯔꯥꯏ ꯂꯥꯏꯅ ꯌꯧꯒꯅꯤ ꯑꯗꯨꯛ ꯌꯥꯝ ꯂꯥꯏꯕ ꯄꯦꯅꯥꯒꯤ ꯊꯕꯛꯇꯨꯕꯨ ꯏꯪꯂꯤꯁꯇ ꯃꯥꯔꯛ 90 ꯇꯧꯔꯝꯕ ꯊꯕꯛ ꯂꯣꯏꯔꯦꯗꯅ ꯈꯤꯇꯪ ꯁꯣꯏꯕꯗ ꯃꯥꯔꯛ ꯀꯛꯐꯝꯒꯤ ꯀꯛꯐꯝ ꯉꯥꯛꯇꯅꯦ ꯑꯗꯨꯒ ꯅꯪꯅ ꯏꯔꯝꯗꯣꯏꯗꯣ ꯃꯤꯠꯇꯒ ꯎꯏꯌꯦ ꯑꯩ ꯐꯠꯇ꯭ꯔꯣꯗꯣ ꯃꯤꯠꯇ ꯎꯔꯤꯗꯣ ꯅꯪ ꯁꯤꯗꯤꯕ ꯑꯩꯕꯨ ꯑꯩ ꯂꯥꯏꯔꯤꯛ ꯍꯩꯇ꯭ꯔꯦ ꯑꯇꯣꯞꯄ ꯑꯃ ꯀꯣꯏꯒꯦꯁꯨꯅꯦ ꯀꯣꯏꯖꯔꯣ ꯑꯩ ꯀꯩꯝꯇ ꯍꯥꯏꯖꯔꯣꯏ ꯀꯔꯤꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯇꯕ ꯑꯩꯒ ꯂꯣꯏꯅꯗꯣꯏ ꯁꯔꯨꯛꯅꯦ ꯁꯛꯁꯨ ꯋꯥꯠꯇꯕꯤ ꯂꯥꯏꯔꯤꯛꯁꯨ ꯕꯥꯔꯤꯗ ꯍꯩꯕꯤ ꯑꯃ ꯀꯣꯏꯕꯅ ꯅꯪꯒꯤ ꯇꯣꯡꯖꯕ ꯑꯣꯏꯅꯤ ꯍꯥꯏꯕꯤꯕꯅꯤꯗ ꯅꯪꯅꯦ ꯅꯆꯤꯟ ꯃꯆꯥꯗꯣ ꯀꯥꯏꯔꯅꯤ ꯀꯥꯏꯕ ꯀꯥꯏꯗꯕ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯈꯪꯉꯕ ꯅꯪ ꯊꯣꯛꯄ ꯇꯧꯖꯍꯧ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯅꯤꯡꯉꯝꯃꯣꯏꯗ ꯅꯪ ꯑꯩꯒ ꯌꯥꯝ ꯀꯥꯏꯅꯅꯤꯡꯉꯛꯏꯔꯕ ꯍꯥ ꯅꯨꯡꯁꯤꯗꯤ ꯊꯣꯏꯕꯅ ꯀꯟꯅ ꯉꯥꯡꯈꯠꯂꯛꯄꯗꯨꯗ ꯅꯣꯛꯁꯤꯜꯂꯤ ꯑꯗꯨꯒ ꯅꯣꯛꯂꯒ ꯍꯪꯖꯤꯜꯂꯤ ꯅꯁꯛꯇꯨꯒ ꯁꯥꯎꯔꯤꯕ ꯀꯥꯏꯗꯨꯔꯕ ꯀꯔꯤꯝ ꯀꯊꯥꯏꯅꯕ ꯇꯧꯅꯨꯗ ꯀꯔꯤꯝ ꯀꯊꯥꯏꯅꯕ ꯅꯠꯇꯦꯕ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯑꯩꯗꯤ ꯃꯇꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯗꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯅꯪꯒꯤꯗꯃꯛ ꯈꯪꯉꯕ ꯅꯪ ꯑꯩꯅ ꯂꯦꯞꯄꯣ ꯍꯥꯏꯔꯤꯉꯩꯗ ꯂꯦꯞꯍꯧꯔꯣ ꯑꯩꯅ ꯂꯦꯞꯄꯣ ꯍꯥꯏꯔꯤꯉꯩꯗ ꯂꯦꯞꯍꯧꯔꯣꯀꯣ ꯅꯠꯇ꯭ꯔꯗꯤ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏ ꯅꯪ ꯀꯩꯗꯧꯗꯣꯏꯕ ꯅꯪ ꯑꯩꯉꯣꯟꯗ ꯀꯩꯗꯧꯗꯣꯏꯕ ꯊꯣꯏꯕꯅ ꯋꯥꯔꯤ ꯂꯩꯊꯣꯛꯑꯒ ꯊꯣꯛ ꯑꯣꯟꯊꯣꯛꯑꯒ ꯍꯪꯉꯛꯏ ꯑꯩ ꯀꯩꯅꯣꯝ ꯍꯪꯒꯦ ꯅꯪ ꯇꯁꯦꯡꯅꯗꯤ ꯈꯨꯝꯃꯨ ꯍꯪꯉꯨ ꯀꯩꯅꯣ ꯇꯁꯦꯡꯅ ꯈꯨꯝꯕ ꯉꯝꯒꯗꯕ ꯑꯣꯏꯔꯗꯤ ꯈꯨꯝꯒꯦ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯈꯨꯝꯕ ꯉꯝꯃꯣꯏ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡꯁꯦ ꯍꯌꯦꯡꯋꯥꯏꯗꯁꯨ ꯑꯗꯨꯝ ꯉꯥꯡꯗꯣꯏꯔꯕ ꯅꯨꯡꯁꯤꯗꯤ ꯊꯣꯏꯕꯅ ꯍꯪꯂꯤꯕ ꯋꯥꯍꯪꯁꯤꯗ ꯅꯣꯛꯇꯨꯝ ꯅꯣꯛꯊꯣꯔꯛꯂꯦ ꯍꯧꯅ ꯃꯁꯛ ꯑꯁꯤꯒ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯀꯥꯏꯗꯨꯔꯕ ꯅꯪꯒꯤꯁꯦ ꯗꯥ ꯊꯣꯏꯕ ꯊꯣꯏꯕ ꯀꯩꯝꯇ ꯈꯨꯝꯃꯛꯇꯦ ꯅꯨꯡꯁꯤꯅ ꯅꯣꯛꯏꯗꯨ ꯑꯗꯨꯝ ꯇꯥꯔꯒ ꯂꯩ ꯅꯨꯡꯁꯤꯅ ꯑꯌꯥ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤꯅꯦ ꯃꯁꯤ ꯅꯨꯄꯥꯁꯦ ꯍꯣ ꯅꯨꯄꯥ ꯑꯩꯒꯤ ꯅꯨꯄꯥ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯊꯣꯏꯕꯅ ꯑꯩꯒꯤ ꯅꯨꯄꯥ ꯀꯥꯏꯅ ꯅꯨꯡꯁꯤꯅ ꯑꯩꯅ ꯍꯧꯖꯤꯛ ꯗꯥ ꯊꯣꯏꯕꯗ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯅꯅꯥꯛꯇꯕꯨ ꯍꯦꯛ ꯂꯩꯔꯕ ꯑꯗꯨꯝꯕ ꯑꯝꯇ ꯉꯥꯡꯉꯣꯏ ꯏꯋꯥ ꯏꯄꯨꯔꯣꯏꯕ ꯑꯃꯗꯅꯦ ꯆꯠꯀꯗꯕ ꯂꯤꯆꯠ ꯁꯥꯖꯠ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯩ ꯂꯣꯏꯅ ꯈꯪꯉꯦ ꯂꯩꯁꯥꯔꯤꯉꯩꯗ ꯂꯥꯡꯍꯧꯗꯅ ꯀꯔꯝꯕ ꯃꯇꯝꯗ ꯂꯥꯡꯗꯣꯏꯅꯣ ꯑꯝꯇ ꯈꯜꯂꯨꯕ ꯗꯥ ꯊꯣꯏꯕꯁꯨ ꯊꯣꯏꯕꯁꯨ ꯅꯨꯡꯁꯤꯒꯤ ꯊꯥꯖꯗꯕ ꯋꯥꯉꯥꯡ ꯑꯗꯨ ꯇꯥꯕꯗ ꯄꯨꯡꯉꯛ ꯉꯛꯆꯗꯨꯅ ꯍꯪꯉꯛꯏ ꯑꯋꯣꯏꯕꯩ ꯅꯪ ꯍꯌꯦꯡꯋꯥꯏ ꯑꯩꯉꯣꯟꯗ ꯆꯠꯂꯤꯕ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡꯁꯦ ꯏꯅꯥꯛꯇ ꯂꯩꯔꯀꯥꯟꯗ ꯉꯥꯡꯗꯣꯏꯔꯥ ꯅꯨꯡꯁꯤ ꯍꯟꯗꯛꯇꯤ ꯅꯣꯛꯁꯨ ꯅꯣꯛꯂꯛꯇꯦ ꯇꯞꯅ ꯊꯣꯏꯕꯗ ꯍꯥꯏꯔꯛꯏ ꯗꯥ ꯊꯣꯏꯕ ꯅꯪꯅ ꯑꯩꯁꯦ ꯌꯥꯝ ꯂꯥꯟꯅ ꯎꯔꯝꯒꯅꯤ ꯑꯩ ꯈꯪꯗꯕ ꯅꯠꯇꯤꯌꯦ ꯑꯗꯨꯕꯨ ꯑꯩ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯖꯗꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯕꯁꯨ ꯃꯤ ꯑꯃꯒꯤ ꯃꯐꯝꯗ ꯀꯔꯤ ꯋꯥ ꯍꯥꯏꯕ ꯌꯥꯏ ꯌꯥꯗꯦ ꯑꯩ ꯂꯣꯏꯅ ꯈꯪꯉꯦ ꯑꯗꯨꯛ ꯂꯥꯡꯊꯣꯛꯄꯒꯤ ꯋꯥꯅꯦ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯗꯥ ꯊꯣꯏꯕꯒꯤ ꯅꯅꯥꯛꯇ ꯂꯩꯔꯕ ꯀꯥꯟꯗ ꯏꯃꯥ ꯄꯥꯕꯨꯡ ꯌꯥꯅꯕ ꯍꯦꯛ ꯆꯠꯇ꯭ꯔꯕ ꯑꯩꯉꯣꯟꯗ ꯗꯥ ꯊꯣꯏꯕꯅ ꯂꯣꯏꯅꯅꯤꯡꯕ ꯃꯑꯣꯡꯗ ꯂꯣꯏꯅꯕꯗꯅꯦ ꯃꯤꯠꯇꯒꯤ ꯄꯤ ꯁꯨꯡꯁꯤꯟ ꯁꯤꯟꯊꯔꯣꯏ ꯑꯩ ꯍꯦꯟꯅ ꯅꯣꯛꯅ ꯅꯣꯛꯅ ꯄꯦꯟꯊꯣꯛꯅ ꯂꯩꯊꯣꯛꯀꯅꯤ ꯊꯣꯏꯕꯅ ꯅꯨꯡꯁꯤ ꯗꯥ ꯊꯣꯏꯕ ꯑꯩ ꯃꯩꯇꯩ ꯅꯨꯄꯤꯅꯦ ꯃꯩꯇꯩ ꯅꯨꯄꯤ ꯑꯃꯅ ꯇꯧꯒꯗꯕ ꯄꯨꯝꯕ ꯂꯣꯏꯅ ꯈꯪꯉꯦ ꯗꯥ ꯊꯣꯏꯕꯅ ꯍꯪꯂꯤꯕ ꯋꯥꯍꯪꯗꯣ ꯑꯩ ꯉꯁꯥꯏꯅ ꯈꯪꯈ꯭ꯔꯕꯅꯦ
ꯊꯣꯏꯕꯗ ꯈꯛꯇ ꯅꯠꯇꯦ ꯍꯪꯂꯤꯕꯗꯣ ꯏꯃꯥ ꯄꯥꯕꯨꯡ ꯑꯃꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯀꯔꯝꯅ ꯂꯣꯏꯅꯒꯅꯤ ꯍꯥꯏꯕ ꯋꯥꯍꯪꯁꯨ ꯃꯅꯨꯡ ꯂꯣꯏꯅ ꯆꯟꯈ꯭ꯔꯕꯅꯤ ꯍꯪꯂꯤꯕꯗꯣ ꯊꯣꯏꯕ ꯄꯨꯡꯉꯛ ꯉꯛꯄ ꯄꯣꯛꯆꯩ ꯃꯍꯥꯛꯅ ꯍꯪꯂꯤꯕ ꯋꯥꯍꯪꯒꯤ ꯅꯨꯡꯗ ꯐꯨꯝꯂꯤꯕ ꯋꯥꯈꯜ ꯐꯥꯎꯕ ꯅꯨꯡꯁꯤꯅ ꯈꯪꯅ ꯍꯥꯏꯔꯛꯄꯁꯤꯗ ꯊꯣꯏꯕꯅ ꯅꯨꯡꯁꯤ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯃꯁꯛ ꯃꯆꯨ ꯃꯄꯥꯟ ꯊꯣꯡꯒꯤ ꯑꯣꯏꯕ ꯁꯛꯇꯝꯅ ꯇꯥꯛꯄ ꯌꯥꯗꯦ ꯅꯨꯡꯒꯤ ꯑꯣꯏꯕ ꯃꯁꯛꯅ ꯇꯥꯛꯀꯗꯕꯅꯤ ꯍꯥꯏꯅꯕꯗꯣ ꯆꯨꯝꯂꯝꯂꯦ ꯑꯁ ꯀꯩꯅꯣꯗ ꯑꯗꯨ ꯌꯧꯅꯒ ꯈꯟꯖꯤꯜꯂꯤꯗꯨꯕꯣ ꯑꯩꯕ ꯅꯪꯅ ꯑꯩꯅ ꯍꯪꯅꯤꯡꯂꯤꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯑꯩꯅ ꯍꯪꯕ ꯉꯝꯗ꯭ꯔꯕꯁꯨ ꯄꯤꯔꯛꯏꯗꯨꯗꯤ ꯊꯣꯏꯕꯅ ꯍꯪꯂꯤꯕ ꯋꯥꯍꯪꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯤ ꯀꯩꯅꯣ ꯊꯣꯏꯕ ꯋꯦꯁꯇꯔꯟ ꯀꯜꯆꯔ ꯂꯧꯁꯤꯜꯂꯒꯅꯦ ꯐꯠꯇꯕ ꯆꯠꯅꯕꯤ ꯏꯅꯦꯝ ꯏꯀꯨ ꯄꯤꯖꯅꯤꯡꯗꯕꯤ ꯁꯦꯕꯥ ꯇꯧꯅꯤꯡꯗꯕꯤ ꯃꯧꯗꯤꯅꯦ ꯑꯩ ꯑꯣꯏꯔꯣꯏꯀꯣ ꯑꯩꯈꯣꯏꯅ ꯍꯦꯛ ꯃꯗꯨ ꯇꯧꯔꯨꯕꯗ ꯀꯅꯥꯅ ꯈꯪꯕ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨꯅ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯍꯪꯒꯠꯅ ꯇꯧꯔꯛꯑꯣꯏ ꯍꯥꯏꯕ ꯂꯩꯇꯦ ꯅꯠꯇ꯭ꯔꯅꯤ ꯅꯨꯄꯥ ꯊꯣꯏꯕ ꯃꯊꯃꯣꯏ ꯄꯦꯟꯖꯔꯕꯅꯤ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ ꯃꯁꯥꯗꯨ ꯊꯣꯏꯕꯅ ꯅꯪ ꯂꯧꯗꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯀꯔꯤꯒꯤ ꯑꯐꯕ ꯅꯨꯄꯤ ꯍꯥꯏꯗꯣ ꯅꯪꯅꯦ ꯅꯪ ꯉꯝꯃꯔꯣꯏ ꯑꯩꯗꯤꯅꯦ ꯃꯅꯦꯝ ꯃꯀꯨꯗꯣ ꯈꯥꯕꯩ ꯈꯔ ꯁꯥꯒꯩ ꯑꯣꯠꯀꯗꯕ ꯅꯨꯄꯤꯅꯤ ꯑꯩꯒꯤ ꯅꯨꯄꯥꯀꯥꯗꯣ ꯑꯩꯒꯤ ꯈꯨꯗꯣꯝꯕꯤꯗ ꯊꯥꯡꯒꯠꯂꯒꯅꯦ ꯍꯨꯔꯨ ꯍꯨꯔꯨ ꯎꯪꯂꯒꯅꯦ ꯊꯝꯗꯧꯕ ꯅꯨꯄꯤꯅꯦ ꯑꯩ ꯅꯪ ꯑꯃꯨꯛ ꯍꯧꯔꯛꯑꯕ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯦ ꯀꯥꯏꯅ ꯈꯜꯂꯦ ꯑꯗꯨꯒ ꯃꯥꯒꯤ ꯊꯣꯛꯄ ꯑꯃꯨꯛ ꯉꯥꯡꯕ ꯍꯧꯔꯦ ꯑꯁ ꯑꯩꯗꯤ ꯋꯥ ꯑꯃꯗꯤ ꯍꯥꯏꯍꯧꯒꯦꯀꯣ ꯀꯩ ꯋꯥꯅꯣꯕ ꯀꯩꯒꯨꯝꯕ ꯑꯩꯅ ꯄꯔꯤꯈ꯭ꯌꯥ ꯊꯥꯔꯤꯁꯦ ꯀꯩꯒꯨꯝꯕ ꯄꯥꯁ ꯇꯧꯔꯣꯏꯗꯕ ꯑꯣꯏꯔꯗꯤ ꯁꯤꯕ ꯊꯣꯏꯕꯅ ꯀꯔꯤ ꯈꯪꯂꯥꯎ ꯂꯥꯎꯈꯠꯂꯛꯏ ꯅꯨꯡꯁꯤꯗꯨ ꯈꯪꯉꯤ ꯑꯍꯥꯟꯕꯅꯤ ꯊꯣꯏꯕꯅ ꯁꯨꯃꯥꯏꯅ ꯂꯥꯎꯔꯛꯄ ꯑꯗꯨꯅ ꯃꯣꯕꯥꯏꯜꯒ ꯇꯥꯏ ꯄꯥꯈꯠꯃꯟꯗꯅ ꯅꯨꯡꯁꯤ ꯃꯣꯕꯥꯏꯜꯗꯨ ꯈꯨꯜꯂꯒ ꯑꯃꯨꯛ ꯃꯅꯥꯗ ꯊꯝꯃꯤ ꯅꯨꯡꯁꯤꯅ ꯀꯩꯅꯣꯗ ꯊꯣꯏꯕ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯤꯗꯨꯕꯣ ꯅꯪ ꯑꯩ ꯂꯩꯔꯤꯁꯦ ꯀꯩ ꯑꯣꯏꯅ ꯎꯒꯦꯕ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯑꯣꯏꯅ ꯈꯟꯒꯦꯕ ꯑꯩꯅ ꯁꯤꯕꯒ ꯅꯪ ꯀꯔꯤ ꯑꯣꯏꯅ ꯎꯕꯒ ꯀꯔꯤ ꯑꯣꯏꯅ ꯎꯗꯕꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ ꯅꯪ ꯇꯥꯅꯤꯡꯗꯦ ꯑꯩꯅ ꯅꯪ ꯁꯣꯏꯗꯅ ꯍꯥꯠꯇꯣꯛꯀꯅꯤ ꯍꯥꯠꯇꯣꯛꯀꯅꯤ ꯀꯥꯏꯅ ꯑꯩ ꯂꯩꯔꯤꯁꯦ ꯀꯔꯤ ꯑꯣꯏꯅ ꯎꯒꯦꯕ ꯅꯪ ꯂꯩꯔꯒ ꯀꯩꯗꯧꯗꯣꯏꯕ ꯑꯩꯈꯣꯏꯗ ꯂꯥꯛꯀꯗꯕ ꯈꯪꯉꯦꯗꯅ ꯑꯩ ꯂꯩꯔꯤꯁꯦ ꯀꯔꯤ ꯑꯣꯏꯅ ꯎꯒꯦꯕ ꯅꯁꯥꯅꯗ ꯌꯥꯎ ꯑꯩꯈꯣꯏꯗ ꯍꯦꯛꯇ ꯄꯨꯗꯧꯅꯤ ꯅꯪ ꯀꯣ ꯍꯣꯏ ꯃꯥ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩ ꯅꯨꯄꯥꯁꯦ ꯀꯩꯅꯣꯕ ꯋꯥ ꯌꯥꯝ ꯈꯪꯉꯦ ꯀꯦꯃꯤꯁꯇ꯭ꯔꯤ ꯐꯤꯖꯤꯛꯁ ꯁꯣꯛꯄ ꯅꯨꯃꯤꯠꯇꯅꯦ ꯑꯩꯒꯤ ꯃꯥꯏꯁꯦ ꯍꯦꯛ ꯁꯨꯛꯑꯒ ꯎꯔꯕ ꯅꯪ ꯅꯁꯥꯅ ꯈꯪꯅ ꯅꯈꯣꯏꯗ ꯄꯨꯗꯧꯕ ꯅꯁꯥꯅ ꯌꯥꯔꯗꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯋꯥꯖꯗꯣꯏꯕ ꯑꯩꯗꯤꯕꯀꯣ ꯍꯔꯥꯎꯕꯅ ꯁꯤꯔꯦꯗ ꯑꯗꯨꯒ ꯌꯧꯁꯤꯜꯂꯛꯑꯗꯤ ꯂꯥꯏꯔꯤꯛꯀ ꯑꯝꯇ ꯄꯥꯔꯣꯏꯗ ꯆꯦꯟꯅꯕ ꯑꯣꯏꯅ ꯁꯦꯝ ꯁꯥꯔꯒ ꯂꯩꯔꯒꯦ ꯍꯣꯏꯕ ꯑꯩꯁꯨ ꯅꯪ ꯆꯦꯟꯕ ꯅꯨꯃꯤꯠꯇ ꯁꯦꯠꯅꯕ ꯐꯤ ꯐꯅꯦꯛ ꯂꯩꯁꯤꯜꯂꯒ ꯊꯅꯝꯃꯗꯣꯏꯅꯦ ꯀꯔꯤꯕ ꯏꯇꯨꯅ ꯁꯦꯠꯅꯕ ꯐꯤꯔꯣꯜ ꯂꯣꯏꯅ ꯑꯩꯅ ꯂꯩꯔꯝꯗꯣꯏꯅꯤ ꯀꯩꯅꯣ ꯍꯣ ꯑꯗꯨ ꯊꯝꯃꯒꯦ ꯉꯥꯏꯍꯥꯛꯇ ꯂꯥꯏꯔꯤꯛ ꯌꯦꯡꯊꯣꯛꯀꯦꯕ ꯃꯊꯟꯇ ꯇꯠꯆꯅꯤ ꯀꯩꯅꯣꯅꯦ ꯅꯪꯁꯨ ꯂꯥꯏꯔꯤꯛ ꯄꯥꯎ ꯉꯝꯃꯔꯣꯏ ꯑꯩ ꯅꯁꯛꯇꯨꯒ ꯅꯪꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯛꯀꯅꯤꯕ ꯊꯣꯏꯕꯅ ꯍꯣꯏ ꯊꯝꯃꯒꯦ ꯅꯨꯡꯁꯤꯅ ꯊꯝꯃꯒꯦ ꯊꯣꯏꯕꯁꯨ ꯀꯣꯜ ꯑꯗꯨꯝ ꯀꯛꯈ꯭ꯔꯦ ꯑꯗꯨꯒ ꯅꯨꯡꯁꯤꯗꯤ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯍꯨꯠꯇ ꯇꯨꯝꯃꯒ ꯑꯣꯏꯅ ꯂꯩꯊꯣꯛꯏ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯍꯨꯠꯇ ꯃꯃꯥꯏꯗ ꯂꯥꯏꯔꯤꯛꯅ ꯈꯨꯝꯖꯤꯜꯂꯒ ꯃꯣꯟꯗꯥ ꯑꯃꯗ ꯇꯨꯝꯃꯒ ꯂꯩꯊꯣꯛꯈ꯭ꯔꯦ ꯏꯆꯟꯗꯤ ꯂꯥꯏꯔꯤꯛ ꯄꯥꯕꯁꯨ ꯄꯥꯐꯝ ꯈꯪꯗꯕꯤ ꯃꯊꯟꯇ ꯂꯩꯔꯁꯨ ꯂꯩꯐꯝ ꯈꯪꯗꯕꯤꯅꯤ ꯇꯧꯔꯤꯕ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ FB WhatsApp ꯃꯈꯣꯏ ꯑꯅꯤ ꯄꯥꯎ ꯐꯥꯎꯅꯈꯤꯗꯕ ꯅꯨꯃꯤꯠꯇꯒꯤ ꯑꯣꯟꯂꯥꯏꯟ ꯂꯩꯔꯛꯈꯤꯗ꯭ꯔꯕꯅꯤ ꯃꯥꯅ WhatsApp ꯑꯣꯟꯂꯥꯏꯟ ꯂꯩꯔꯤꯉꯩꯗ ꯇꯌꯥꯜꯒꯤ ꯇꯦꯛꯁ ꯑꯃ ꯂꯥꯛꯏ ꯇꯌꯥꯜꯅ ꯑꯣꯟꯂꯥꯏꯟ ꯏꯆꯟ ꯕꯤꯠ ꯂꯩꯇꯅ ꯍꯟꯕꯗꯤ ꯍꯟꯖꯩ ꯏꯆꯟꯅ ꯇꯌꯥꯜꯅ ꯈꯨꯝꯒ ꯈꯨꯝꯃꯩꯅꯦ ꯏꯆꯟꯅ ꯈꯨꯝꯃꯛꯇ꯭ꯔꯗꯤ ꯀꯩꯅꯣ ꯑꯣꯟꯂꯥꯏꯟ ꯂꯩꯒꯅꯣ ꯑꯉꯥꯡꯅ ꯉꯥꯏꯍꯥꯛꯇꯅꯤ ꯑꯗꯨ ꯑꯣꯏꯁꯨ ꯑꯁ ꯂꯩꯔꯔꯣꯏꯕ ꯄ꯭ꯔꯞ ꯑꯝꯇ ꯑꯣꯐꯂꯥꯏꯟ ꯂꯩꯌꯣ ꯁꯠ ꯍꯣꯏꯕ ꯀꯔꯤ ꯅꯨꯡꯒꯤꯅꯣ ꯑꯩꯕꯣ ꯃꯆꯤꯟꯗ ꯁꯣꯜꯂꯕꯁꯨ ꯇꯦꯛꯁꯇꯤ ꯍꯟꯗꯦ ꯏꯆꯟꯅ ꯇꯦꯛꯁ ꯄꯥꯔꯒ ꯍꯟꯗꯕꯤ ꯁꯨꯝ ꯂꯩꯕꯁꯤꯗ ꯇꯌꯥꯜꯅ ꯑꯃꯨꯛ ꯍꯟꯅ ꯇꯦꯛꯁ ꯊꯥꯖꯤꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯤꯒꯦ ꯅꯪ ꯀꯩꯅꯣꯕ ꯁꯥꯎꯅꯤꯡꯒꯨꯝ ꯂꯥꯛꯀꯨꯝ ꯍꯜꯂꯤ ꯑꯩꯅ ꯍꯥꯏꯁꯤ ꯐꯥꯒꯤꯔ ꯅꯪ ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯣꯕ ꯍꯧꯔꯣꯏꯗꯧꯔꯤ ꯑꯑꯣꯏꯕ ꯍꯧꯔꯣꯏꯗꯧꯔꯤ ꯍꯥꯏꯁꯤꯅꯤ ꯅꯪ ꯑꯩꯅ ꯍꯟꯕꯗꯤ ꯅꯠꯇꯦ ꯋꯥꯈꯜꯗ ꯈꯟꯖꯔꯤꯕꯅꯤ ꯇꯌꯥꯜꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯊꯥꯖꯤꯜꯂꯛꯏ ꯑꯩꯅ ꯍꯥꯏꯁꯤ ꯀꯅꯥꯗꯅꯣ ꯀꯩꯅꯣ ꯇꯥꯃꯣ ꯇꯌꯥꯜ
ꯄꯔꯤꯈ꯭ꯌꯥ ꯃꯅꯨꯡꯗ ꯀꯅꯥ ꯃꯣꯕꯥꯏꯜ ꯄꯥꯏꯅꯒꯦꯕ ꯍꯥ? ꯑꯩꯈꯣꯏ ꯂꯣꯏꯅ ꯄꯥꯏꯅꯩ꯫ ꯅꯈꯣꯏ ꯂꯣꯏꯅ ꯄꯥꯏꯅꯩ ꯅꯠꯇ꯭ꯔꯥ? ꯄꯥꯏꯅꯩ꯫ ꯀꯅꯥ ꯀꯅꯥ? ꯑꯩꯈꯣꯏꯗꯤ ꯄꯥꯏꯔꯛꯇꯦ꯫ ꯅꯣꯏ ꯃꯇꯝꯗ ꯃꯣꯕꯥꯏꯜ ꯊꯣꯛꯑꯝꯃꯣꯏ ꯑꯗꯨꯗꯤ꯫ ꯍꯦꯟꯃꯟꯗ꯭ꯔꯣ ꯑꯗꯨꯗꯤ ꯅꯪꯁꯨ ꯍꯥ? ꯍꯦꯟꯃꯟꯗꯦ꯫ ꯇꯌꯥꯜꯅ ꯏꯆꯟ ꯇꯌꯥꯜꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯆꯟ ꯆꯠꯂꯒ ꯇꯞ ꯇꯥꯅ ꯈꯟꯅꯅꯤꯡꯕ ꯄꯣꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯀꯁꯨ ꯃꯁꯥꯗꯨ ꯐꯥꯊꯖꯔꯒ ꯍꯥꯏꯖꯩ, ꯑꯩꯁꯨꯕ ꯀꯃꯥꯏꯅ ꯈꯠꯅꯕ ꯆꯠꯇꯣꯏꯅꯣꯕ? ꯋꯥꯈꯜ ꯇꯞꯊꯔꯒ ꯇꯞꯅ ꯇꯦꯛꯁ ꯍꯟꯅꯅꯕ ꯁꯦꯝ ꯁꯥꯔꯛꯏ꯫ ꯇꯥꯃꯣ ꯇꯌꯥꯜ, ꯑꯩ ꯏꯃꯥꯟꯅꯕꯤꯒꯩꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯦ꯫ ꯇꯌꯥꯜꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯤ ꯍꯥꯏꯗꯤ ꯑꯃꯨꯛ ꯀꯣꯜꯒ ꯇꯧꯔꯒ ꯁꯥꯟꯅꯩꯔꯕ? ꯅꯠꯇꯦꯕ꯫ ꯅꯪ ꯑꯩ ꯁꯥꯎꯔꯛꯑꯗꯤ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏ꯫ ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯟꯅꯔꯤꯁꯤꯕꯣ? ꯄꯥꯟꯅꯔꯗꯤ ꯄꯥꯟꯅꯔꯦ꯫ ꯄꯥꯟꯅꯕꯤꯌꯨ ꯍꯥꯏꯗꯦ꯫ ꯅꯪꯅ ꯍꯥꯏꯗ꯭ꯔꯁꯨ ꯑꯩꯗꯤ ꯄꯥꯟꯅꯗꯧꯔꯦ꯫ ꯐꯥꯒꯤꯗꯒꯤꯅꯦ ꯑꯩ ꯁꯥꯎꯔꯛꯀꯅꯤ ꯉꯁꯤ꯫ ꯑꯩꯗꯤ ꯁꯥꯎꯕ ꯍꯩꯇꯦ ꯈꯜꯂꯤꯔꯕ? ꯑꯩꯗꯤꯕ ꯉꯥꯡꯍꯧꯔꯣ ꯅꯪ ꯄꯦꯟꯅ꯫ ꯋꯥꯆꯞ ꯑꯣꯐꯂꯥꯏꯟ ꯊꯝꯃꯒ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯉꯥꯏꯍꯥꯛꯇꯤ ꯏꯅꯤꯡꯇꯝꯅ ꯑꯣꯟꯂꯥꯏꯟ ꯂꯩꯐꯝꯒ ꯈꯪꯗꯦ꯫ ꯃꯊꯧ ꯀꯔꯤ ꯂꯩꯔꯗꯅ ꯀꯣꯌꯦꯡ ꯍꯦꯛ ꯌꯦꯡꯁꯤꯜꯂꯗꯅ꯫ ꯏ ꯀꯥꯅ ꯐꯝꯃꯒ ꯂꯩ꯫ ꯃꯆꯤꯟꯒ ꯇꯨꯝꯊꯣꯛꯑꯒ ꯃꯈꯣꯏꯗꯧ ꯊꯤꯠꯄꯒꯤ ꯃꯑꯣꯡꯗꯅꯤ ꯐꯝꯂꯤꯕ ꯑꯗꯨ꯫ ꯑꯃꯨꯛ ꯑꯅꯤꯔꯛꯀꯤ ꯋꯥ ꯅꯠꯇ꯭ꯔꯦ, ꯇꯌꯥꯜꯅ ꯏꯆꯟꯕꯨ ꯄꯥꯟꯅꯕ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯄꯥꯔꯤ ꯆꯠꯊꯣꯛꯈꯤꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯊꯣꯡꯒꯥꯜ ꯍꯦꯛ ꯂꯥꯟꯊꯣꯛꯂꯨꯔꯁꯨ ꯇꯌꯥꯜꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯕꯗꯒꯤ ꯏꯆꯟ ꯏꯃꯨꯡꯗꯒꯤ ꯁꯨꯃꯥꯡꯗ ꯉꯥꯏꯍꯥꯛ ꯊꯣꯛꯄ ꯅꯠꯇꯅ ꯀꯔꯤꯃꯠꯇ ꯇꯧꯈꯤꯗ꯭ꯔꯦ꯫ ꯄꯔꯤꯈ꯭ꯌꯥ ꯃꯅꯨꯡꯒ ꯑꯣꯏꯁꯤꯟꯕꯒ ꯄꯥꯔꯤꯅ ꯊꯣꯡꯒꯥꯜ ꯂꯥꯟꯊꯣꯛꯄ ꯊꯤꯡꯖꯤꯟꯕꯒ ꯇꯌꯥꯜꯅ ꯑꯃꯨꯛ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯁꯤꯜꯂꯛꯄꯒ ꯃꯄꯥ ꯏꯆꯥ ꯆꯥꯅꯔꯦ꯫ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯈꯣꯏꯅ ꯂꯥꯛꯅꯤꯡꯕ ꯃꯑꯣꯡꯗ ꯂꯥꯛꯂꯁꯨ, ꯊꯤꯡꯅꯤꯡꯕ ꯃꯑꯣꯡꯗ ꯊꯤꯡꯂꯕꯁꯨ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯕ ꯉꯝꯒꯗꯕꯤ ꯏꯆꯟ ꯅꯠꯇꯦ꯫ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯃꯋꯥ ꯃꯄꯥꯎ ꯇꯥꯕ ꯐꯪꯈꯤꯗꯕ ꯑꯃꯗꯤ ꯃꯁꯛ ꯃꯆꯨ ꯎꯈꯤꯗꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯏꯇꯟ ꯇꯟꯊꯕ ꯏꯍꯩ ꯍꯩꯅꯤꯡꯗꯕ ꯑꯣꯏꯈꯤꯕꯅꯤ꯫ ꯃꯕꯨꯡ ꯑꯃꯗꯤ ꯇꯌꯥꯜꯅ ꯃꯍꯥꯛꯀꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯊꯤꯡꯕꯗ ꯇꯨꯛꯊꯔꯒ ꯂꯩꯊꯣꯛꯂꯤꯕ꯫ ꯃꯌꯥꯝꯁꯤꯅ ꯑꯃꯔꯣꯝꯗ ꯊꯝꯈ꯭ꯔꯕꯁꯨ ꯇꯌꯥꯜꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯃꯗꯤ ꯏꯆꯟꯅ ꯉꯛꯇꯕ ꯁꯨꯡꯉꯝ ꯉꯝꯗꯦ꯫ ꯏꯆꯟꯅ ꯌꯥꯝꯕꯨꯡꯅ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯅꯣꯡꯃꯇ ꯑꯁꯨꯝꯅ ꯑꯊꯤꯡꯕ ꯄꯤꯈꯤꯗ꯭ꯔꯤ, ꯊꯣꯡꯒꯥꯜ ꯂꯥꯟꯕꯗ ꯁꯥꯎꯈꯤꯗ꯭ꯔꯤ, ꯑꯩꯅ ꯐꯅ ꯂꯥꯡꯂꯕꯁꯨ ꯀꯔꯤꯁꯨ ꯁꯥꯎꯈꯤꯗ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯇꯥꯃꯣ ꯇꯌꯥꯜꯅ ꯇꯧꯔꯛꯏꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯅ ꯀꯔꯤ? ꯋꯥꯈꯜꯗ ꯆꯃꯝꯅꯕ ꯄꯣꯛꯆꯩ꯫ ꯑꯗꯨꯕꯨ ꯊꯣꯏꯅ ꯐꯠꯇꯕ ꯋꯥꯈꯜꯗꯤ ꯍꯦꯟꯖꯤꯟꯅ ꯈꯜꯂꯨꯗꯦ꯫ ꯅꯈꯣꯏꯅꯗꯤ ꯑꯩꯁꯦ ꯅꯈꯣꯏꯅ ꯉꯥꯡꯕ ꯊꯤꯡꯕꯗ ꯌꯥꯔꯕꯅꯤ ꯀꯥꯏꯅ ꯈꯟꯖꯔꯤꯕ꯫ ꯑꯩꯅ ꯈꯜꯂꯤꯕ ꯇꯦꯛꯏꯕ ꯃꯨꯠ ꯃꯌꯥꯝꯁꯤꯗꯤꯅꯦ ꯅꯈꯣꯏꯅ ꯈꯪꯖꯄꯣꯟꯇꯦ꯫ ꯃꯤꯑꯣꯏꯕꯅ ꯉꯥꯎꯒꯦ ꯈꯟꯅ ꯉꯥꯎꯈ꯭ꯔꯕꯗꯤ ꯐꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯃꯁꯨ ꯑꯣꯏꯔꯕꯁꯨ ꯀꯅꯥ ꯑꯃꯠꯇꯅ ꯊꯤꯡꯕ ꯉꯝꯒꯗꯕ ꯂꯩꯇ꯭ꯔꯕꯅꯤ꯫ ꯈꯣꯡꯗ ꯌꯣꯠꯂꯤꯡ ꯊꯥꯡꯂꯒ ꯊꯝꯂꯕꯁꯨ ꯊꯗꯠꯂꯒ ꯑꯗꯨꯃꯛ ꯆꯠꯈꯤꯅꯤ꯫ ꯈꯨꯗꯣꯡꯆꯥꯕ ꯑꯁꯦꯡꯕ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯑꯅꯤꯁꯨꯕ ꯁꯕꯖꯦꯛ ꯑꯃꯨꯛ ꯊꯥꯈꯤ, ꯑꯍꯨꯝꯁꯨꯕ ꯁꯕꯖꯦꯛ ꯑꯃꯨꯛ ꯊꯥꯈꯤ, ꯃꯔꯤꯁꯨꯕ ꯑꯃꯗꯤ ꯃꯉꯥꯁꯨꯕ ꯊꯥꯈꯤꯗꯨꯅ ꯑꯔꯣꯏꯕ ꯁꯕꯖꯦꯛ ꯊꯥꯒꯗꯕ ꯅꯨꯃꯤꯠ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯄꯔꯤꯈ꯭ꯌꯥ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯗꯨꯅ ꯏꯆꯟꯁꯨ ꯃꯊꯟꯇ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯃꯆꯥꯗꯨ ꯊꯧꯗꯨꯅ ꯄꯔꯤꯈ꯭ꯌꯥ ꯊꯥꯕ ꯂꯥꯛꯏ꯫ ꯍꯦꯛ ꯂꯣꯏꯕꯒ ꯑꯃꯅ ꯉꯥꯡꯕ ꯑꯃꯅ ꯇꯥꯗꯦ꯫ ꯆꯕꯨꯟ ꯆꯕꯨꯟ ꯃꯆꯤ ꯃꯆꯤꯗ ꯅꯣꯛꯄ ꯉꯥꯡꯕ ꯌꯥ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃꯠꯇ ꯇꯥꯅꯗꯦ꯫ ꯃꯔꯛꯇꯨꯗ ꯅꯨꯡꯁꯤꯅ ꯀꯟꯅ ꯐꯔꯛ ꯐꯨꯔꯤ꯫ ꯉꯥꯡꯅꯕ ꯍꯥꯏꯅꯕ ꯑꯃꯠꯇ ꯇꯥꯗꯕ ꯃꯈꯩ꯫ ꯁꯅꯥꯊꯣꯏꯅ ꯅꯨꯡꯁꯤꯌꯦ ꯉꯥꯎꯁꯤꯟꯅꯩ ꯂꯦꯝꯗꯦ ꯍꯥꯏꯔꯒꯅꯦ ꯍꯔꯥꯎꯕ ꯇꯧꯅꯨꯕ꯫ ꯏꯆꯟꯅ ꯁꯛꯇꯥ ꯅꯃꯤꯠꯄ ꯄꯥꯡꯗ꯭ꯔꯤꯕ ꯃꯥꯅ ꯆꯦꯜꯂꯅꯤ ꯀꯥꯏꯅ꯫ ꯆꯟꯊꯣꯏꯅ ꯀꯩꯅꯣ ꯆꯨꯝꯅ ꯎꯅꯕ ꯆꯠꯄ ꯅꯠꯇꯕ꯭ꯔꯣ ꯍꯥꯏꯁꯤꯕꯣ? ꯆꯦꯟꯕ꯭ꯔꯣꯕ ꯃꯥꯅ ꯆꯠꯇꯣꯏꯁꯦ? ꯁꯅꯥꯊꯣꯏꯅ ꯃꯥꯅꯦ ꯄꯔꯤꯈ꯭ꯌꯥ ꯅꯨꯡꯉꯥꯏꯇꯦ, ꯉꯝꯗꯧ ꯃꯥꯟꯗꯦ, ꯉꯝꯃꯁꯨ ꯃꯅꯤꯡ ꯃꯌꯥꯗ ꯉꯝꯃꯛꯀꯅꯤꯌꯦ, ꯃꯗꯨꯅ ꯀꯩꯗꯧꯅꯒꯅꯤꯌꯦ, ꯀꯣꯂꯦꯖ ꯑꯃꯠꯇꯗꯁꯨꯅꯦ ꯃꯤꯡ ꯆꯟꯕ ꯐꯪꯉꯣꯏ, ꯑꯗꯨ ꯑꯗꯥ ꯈꯪꯗꯦ, ꯀꯣꯛꯀ ꯉꯥꯎꯖꯩ ꯃꯥꯅ ꯉꯥꯡꯊꯣꯔꯛꯏꯕ ꯑꯁꯦ꯫ ꯆꯟꯊꯣꯏꯅ ꯅꯨꯡꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯒ ꯃꯈꯨꯠ ꯆꯤꯡꯕ ꯍꯧꯏ꯫ ꯑꯗꯨꯒ ꯆꯟꯊꯣꯏꯅ ꯈꯠꯆꯤꯟꯅꯔꯒ ꯍꯔꯥꯎꯒꯅꯨ, ꯆꯦꯟꯒꯦꯁꯨ ꯍꯌꯦꯡ ꯆꯦꯜꯂꯣ꯫ ꯏꯆꯟꯅ ꯑꯗꯨꯅꯦ꯫ ꯅꯨꯡꯁꯤꯅ ꯆꯟꯊꯣꯏꯒꯤ ꯃꯈꯨꯠ ꯀꯟꯊꯣꯛꯂꯒ ꯃꯁꯝꯗ ꯍꯥꯏꯔꯞ ꯅꯥꯟꯊꯔꯒ ꯃꯣꯡ ꯍꯥꯗꯕꯤ ꯈꯨꯝꯃꯛꯏ꯫ ꯅꯨꯡꯁꯤꯅ ꯍꯣ ꯍꯌꯦꯡ ꯌꯧꯔꯗꯤ ꯆꯦꯟꯅꯤꯡꯕꯒꯤ ꯃꯨꯠꯀ ꯑꯝꯇ ꯂꯩꯔꯔꯣꯏ, ꯃꯨꯠ ꯍꯟꯊꯔꯒ ꯀꯅꯥ ꯆꯦꯟꯅꯒꯦ, ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯩ꯫ ꯁꯅꯥꯊꯣꯏꯒꯤ ꯃꯆꯤꯡ ꯍꯥꯏꯒꯠꯂꯛꯂꯕꯅꯤ꯫ ꯏꯆꯟꯗꯤ ꯀꯩꯁꯨꯝ ꯍꯥꯏꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯩ꯫ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯄꯣꯛꯂꯤꯕꯅꯤ ꯃꯍꯥꯛꯁꯨ꯫ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯎꯠꯊꯣꯛꯇꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯑꯍꯨꯝꯗꯨꯅ ꯉꯥꯡꯅꯔꯤꯗꯨ ꯌꯦꯡꯂꯒ ꯇꯥꯗꯨꯅ ꯂꯩ꯫ ꯁꯅꯥꯊꯣꯏꯁꯨ
ꯅꯨꯡꯁꯤꯒꯤ ꯃꯥꯡꯗ ꯍꯣꯠꯆꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯨꯠ ꯍꯥꯟꯅ ꯍꯦꯛꯇ ꯌꯥꯎꯔꯛꯏ ꯅꯨꯡꯁꯤꯒꯤ ꯃꯁꯝꯗꯨ ꯍꯦꯛꯇ ꯍꯣꯏꯕꯣꯏ ꯆꯤꯡꯕꯣꯏ ꯇꯧꯔꯒ ꯁꯅꯥꯊꯣꯏꯅ ꯅꯪ ꯅꯌꯨꯝ ꯄꯥꯟꯕ ꯌꯥꯝ ꯄꯥꯝꯕ꯭ꯔꯥ ꯍꯥ ꯍꯧꯖꯤꯛꯇꯒꯤ ꯅꯌꯨꯝ ꯄꯥꯜꯂꯒ ꯅꯪꯅꯦ ꯅꯆꯥꯅꯁꯨ ꯆꯦꯜꯂꯒ ꯍꯅꯨꯕꯤꯗꯧꯅ ꯂꯩꯕ ꯌꯥꯝ ꯄꯥꯝꯕ꯭ꯔꯕ ꯂꯩꯁꯥꯕꯤꯒꯤ ꯄꯨꯟꯁꯤ ꯀꯥꯏꯁꯦ ꯀꯌꯥꯝ ꯅꯨꯡꯉꯥꯏ ꯅꯪ ꯅꯁꯥꯅ ꯈꯪꯉꯤꯗꯨꯅꯤ ꯈꯪꯅ ꯈꯪꯅꯅꯦ ꯎꯅ ꯀꯩꯒꯤꯅꯣ ꯅꯪꯅ ꯊꯤ ꯀꯣꯝꯗ ꯆꯣꯡꯊꯅꯕ ꯍꯣꯠꯅꯔꯤꯕ ꯅꯨꯡꯁꯤꯅ ꯍꯣ ꯀꯔꯤꯅꯣ ꯅꯥꯌꯦꯡ ꯆꯥꯕꯤ ꯁꯅꯥꯊꯣꯏꯅ ꯄ꯭ꯔꯞ ꯊꯨꯅ ꯆꯠꯁꯤ ꯂꯥꯎ ꯅꯠꯇ꯭ꯔꯗꯤ ꯑꯩꯅ ꯐꯨꯕꯗ ꯅꯃꯤꯠꯇ ꯁꯃꯨ ꯈꯣꯡꯎꯅꯤ ꯅꯨꯡꯁꯤ ꯁꯅꯥꯊꯣꯏꯗ ꯃꯈꯨꯠꯀ ꯂꯣꯟꯅꯔꯒ ꯍꯥꯏꯔꯛꯏ ꯅꯨꯡꯁꯤꯅ ꯁꯅꯥꯊꯣꯏ ꯆꯥꯟꯕꯤꯗꯨꯅ ꯑꯃꯨꯛꯇ ꯑꯩꯕꯨ ꯊꯝꯕꯤꯔꯝꯃꯣ ꯅꯨꯄꯥ ꯄꯥꯝꯃꯤ ꯍꯥꯏꯒꯦꯔꯥ ꯈꯠꯂꯦ ꯍꯥꯏꯒꯦꯔꯥ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯔꯣꯕ ꯑꯩ ꯆꯦꯟꯕꯗꯗꯤ ꯆꯦꯟꯖꯈ꯭ꯔꯒꯦ ꯆꯟꯊꯣꯏꯅ ꯀꯔꯤ ꯃꯩꯗꯥꯅꯦꯒꯦ ꯃꯥꯏꯁꯤꯕꯣ ꯏꯀꯥꯏꯕꯒ ꯑꯝꯇ ꯄꯣꯛꯇ꯭ꯔꯦ ꯅꯠꯇꯦ ꯅꯨꯡꯁꯤ ꯅꯪꯕꯨ ꯀꯔꯤ ꯀ꯭ꯔꯤꯝ ꯇꯩꯒꯦꯕ ꯏꯀꯥꯏ ꯈꯪꯗꯅꯕ ꯎꯟꯁꯥ ꯊꯥꯒꯠꯅꯕ ꯀ꯭ꯔꯤꯝꯒ ꯇꯩꯕ꯭ꯔꯣꯕ ꯅꯪꯕꯣ ꯇꯩꯔꯝꯅꯤꯌꯦ ꯁꯦ ꯅꯨꯡꯁꯤꯅ ꯍꯣ ꯇꯩꯌꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯁꯅꯥꯊꯣꯏꯅ ꯀꯔꯤ ꯀꯝꯄꯅꯤꯒꯤ ꯀ꯭ꯔꯤꯝꯅꯣ ꯁꯣꯝ ꯁꯅꯥ ꯅꯨꯡꯁꯤ ꯏꯕꯦꯝꯃꯅ ꯁꯤꯖꯤꯟꯅꯕꯤꯔꯤꯕ ꯑꯗꯨꯕꯣ ꯅꯅꯥꯏ ꯑꯩꯈꯣꯏꯁꯨ ꯈꯪꯖꯤꯟꯖꯍꯧꯒꯦ ꯀꯥꯟꯅꯕ ꯃꯇꯥꯡ ꯂꯥꯛꯄ ꯌꯥꯏ ꯅꯨꯡꯁꯤꯅ ꯑꯍꯨꯝꯗꯨꯒꯤ ꯃꯇꯧ ꯌꯦꯡꯂꯒ ꯂꯩꯔꯝꯕꯤ ꯏꯆꯟꯗꯨ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯏ ꯍꯣ ꯀꯥꯟꯅꯔꯔꯣꯏ ꯆꯦꯟꯒꯦꯔ ꯆꯣꯡꯒꯦꯔ ꯐꯝꯒꯦꯔ ꯂꯦꯞꯀꯦꯔ ꯃꯁꯥꯏ ꯑꯄꯥꯝꯕꯅꯦ ꯑꯩꯈꯣꯏꯅ ꯊꯤꯡꯂꯨꯕ ꯉꯝꯃꯣꯏ ꯑꯗꯨꯏ ꯁꯔꯨꯛ ꯆꯟꯊꯣꯏ ꯍꯣꯏꯗ ꯆꯠꯂꯨꯁꯦ ꯀꯨꯏꯔꯦ ꯆꯠꯇꯕ ꯃꯥ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯏ ꯅꯨꯡꯁꯤꯅ ꯍꯣꯏꯅꯦ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜ ꯇꯥꯟꯅꯁꯦꯕ ꯀꯩꯅꯣ ꯀꯣꯛꯀ ꯉꯥꯎꯍꯜꯂꯦ ꯅꯈꯣꯏ ꯑꯍꯨꯝ ꯑꯝꯇ ꯆꯠꯈ꯭ꯔꯣꯆꯣ ꯁꯅꯥꯊꯣꯏꯒ ꯆꯟꯊꯣꯏꯒ ꯐꯦꯠ ꯂꯥꯎꯔꯒ ꯆꯠꯄ ꯍꯧꯈꯤ ꯏꯆꯟꯗꯤ ꯑꯗꯨꯃꯛ ꯅꯣꯛꯂꯤꯕꯅꯤ ꯑꯗꯨꯒ ꯅꯨꯡꯁꯤꯒꯤ ꯃꯈꯨꯠ ꯄꯥꯏꯔꯒ ꯅꯣꯛꯃꯤ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯏꯆꯟꯅ ꯅꯨꯄꯤ ꯅꯪ ꯑꯃ ꯋꯥꯈꯜ ꯈꯟꯊꯗꯦ ꯑꯁꯨꯛ ꯅꯧꯅ ꯍꯌꯦꯡꯋꯥꯏ ꯅꯆꯤꯟꯒ ꯀꯜꯂꯒ 90 ꯗꯤꯒ꯭ꯔꯤꯗꯅꯦ ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯗꯧꯅ ꯐꯤ ꯀꯥꯝꯃꯒ ꯂꯩꯕ ꯅꯁꯛꯀꯥꯗꯨꯗꯤ ꯎꯍꯜꯂꯛꯀꯅꯨ ꯑꯩ ꯌꯦꯡꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯅꯨꯡꯁꯤꯅ ꯍꯣꯏꯕ ꯎꯍꯜꯂꯣꯏꯕ ꯆꯠꯂꯣꯕ ꯏꯆꯟꯅ ꯆꯠꯂꯦ ꯑꯅꯤꯗꯨ ꯍꯥꯏꯔꯞ ꯀꯣꯟꯅꯩ ꯑꯗꯨꯗꯒꯤ ꯏꯆꯟꯅ ꯅꯨꯡꯁꯤꯒꯤ ꯃꯥꯏꯗ ꯃꯈꯨꯠꯅ ꯍꯥꯏꯔꯞ ꯊꯝꯃꯒ ꯆꯠꯈꯤ ꯅꯨꯡꯁꯤꯁꯨ ꯅꯣꯛꯇꯨꯅ ꯑꯗꯨꯝ ꯂꯩꯍꯧꯏ ꯑꯍꯨꯝꯗꯨ ꯍꯦꯛ ꯆꯠꯈꯤꯕꯒ ꯊꯣꯏꯕꯁꯨ ꯐꯥꯎꯖꯤꯜꯂꯛꯏ ꯑꯗꯨꯒ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯅꯨꯡꯁꯤꯅ ꯅꯇꯨ ꯀꯅꯥ ꯑꯃꯨꯛ ꯌꯦꯡꯉꯤꯅꯣ ꯊꯣꯏꯕꯅ ꯑꯁ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤ ꯄꯣꯀꯦꯗꯣꯛ ꯑꯍꯨꯝꯗꯣ ꯅꯨꯡꯁꯤꯅ ꯀꯔꯤ ꯊꯣꯏꯕꯅ ꯅꯠꯇ꯭ꯔꯒ ꯖꯔꯃꯟ ꯁꯐꯔ ꯑꯍꯨꯝꯗꯣ ꯀꯥꯏꯗ ꯂꯩꯈ꯭ꯔꯒꯦ ꯅꯨꯡꯁꯤꯅ ꯍꯥꯏꯗ ꯍꯥꯏꯅꯦ ꯊꯣꯏꯕꯅ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯂꯒ ꯈꯣꯡꯖꯤꯜꯂꯛꯑꯗꯤ ꯑꯩꯅꯦ ꯂꯦꯛꯊꯗꯅ ꯅꯪ ꯆꯦꯟꯕ ꯉꯝꯕꯒꯤ ꯗꯝꯒ ꯂꯩꯔꯔꯣꯏ ꯑꯩ ꯃꯨꯟꯅ ꯈꯪꯉꯦ ꯀꯥꯟꯅꯗꯦ ꯆꯠꯍꯧꯔꯁꯦ ꯅꯨꯡꯁꯤ ꯃꯆꯤ ꯂꯦꯡꯗꯕꯤ ꯂꯦꯞꯄꯒ ꯂꯩ ꯊꯣꯏꯕꯅ ꯍꯟꯖꯤꯟꯅ ꯅꯨꯡꯁꯤꯒꯤ ꯈꯨꯠꯇꯨ ꯍꯥꯏꯔꯞ ꯆꯤꯡꯂꯒ ꯍꯥꯏꯔꯛꯏ ꯊꯣꯏꯕꯅ ꯇꯣꯡꯈꯠꯂꯛꯑꯣ ꯆꯠꯁꯦꯒ ꯅꯨꯡꯁꯤꯅ ꯕꯤꯠꯀ ꯑꯝꯇ ꯂꯩꯇ꯭ꯔꯦꯗ ꯊꯣꯏꯕꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯁꯦ ꯅꯨꯡꯁꯤꯅ ꯈꯪꯗꯦ ꯊꯣꯏꯕꯅ ꯍꯦꯔꯥ ꯊꯣꯏꯇ꯭ꯔꯤꯛ ꯊꯣꯏꯕ ꯊꯣꯏꯕꯒꯤ ꯅꯨꯄꯤ ꯃꯥꯟꯖꯗꯦꯗ ꯅꯪꯒꯤ ꯇꯦꯛꯏꯕ ꯂꯩꯇ꯭ꯔꯤꯕ ꯃꯥꯡꯈ꯭ꯔꯤꯕ ꯕꯤꯠꯇꯣ ꯂꯥꯎ ꯍꯣꯔꯦꯟ ꯅꯪꯗ ꯊꯣꯏꯕꯅ ꯍꯥꯞꯄꯤꯗꯣꯏꯅꯦ ꯇꯣꯡꯉꯛꯑꯣꯕ ꯊꯦꯡꯊꯔꯒ ꯀꯥꯟꯅꯕꯁꯦ ꯀꯔꯤꯅꯣꯕ ꯅꯨꯡꯁꯤꯅ ꯃꯁꯛ ꯑꯁꯤꯒ ꯊꯣꯏꯇ꯭ꯔꯤꯛ ꯊꯣꯏꯕ ꯊꯣꯏꯕꯅꯤ ꯀꯥꯏꯅ ꯊꯣꯏꯕꯅ ꯃꯥꯅꯦ ꯅꯪꯅ ꯅꯨꯡꯗꯩ ꯍꯦꯟꯅ ꯅꯨꯡꯁꯤꯕꯤ ꯅꯨꯡꯁꯤ ꯅꯨꯡꯁꯤꯅ ꯇꯥꯅꯤꯡꯗꯦ ꯈꯥꯏꯔꯒ ꯂꯩꯔꯅꯨ ꯆꯠꯁꯦ ꯊꯣꯏꯕꯅ ꯂꯥꯛꯑꯣꯅꯦ ꯉꯥꯏꯔꯕꯅꯦ ꯑꯩꯅ ꯑꯁꯨꯝꯅ ꯊꯣꯏꯕꯒ ꯅꯨꯡꯁꯤꯒ ꯑꯋꯣꯏꯕꯒꯤ ꯆꯦꯟꯗꯣꯏꯔ ꯆꯦꯜꯂꯣꯏꯗꯣꯏꯔ ꯈꯪꯗꯦ ꯀꯣꯏꯕꯗꯤ ꯆꯠꯈꯤꯔꯝꯃꯤ ꯁꯥꯎꯔꯒ ꯆꯠꯈꯤꯕ ꯑꯍꯨꯝꯗꯨꯁꯨ ꯆꯟꯊꯣꯏ ꯍꯣꯏꯗ ꯌꯧꯔꯦ ꯏꯆꯟꯅ ꯈꯟꯖꯕꯗꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯃꯔꯝꯗ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯈꯪꯕ ꯑꯃꯗꯤ ꯃꯁꯛ ꯃꯆꯨ ꯎꯕ ꯐꯪꯂꯕꯗꯤ ꯈꯟꯅ ꯂꯥꯛꯆꯕꯅꯤ ꯃꯍꯥꯛꯅ ꯈꯜꯂꯨꯕꯗꯤ ꯅꯣꯡꯗꯥꯏꯔꯦꯝꯕ ꯏꯀꯥꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯇꯅ ꯂꯩꯔꯝꯒꯅꯤ ꯑꯗꯨꯅ ꯌꯨꯝꯗ ꯆꯠꯂꯕꯗꯤ ꯎꯕ ꯁꯣꯏꯗꯅ ꯐꯪꯖꯒꯅꯤ ꯈꯜꯂꯨꯕꯅꯤ ꯁꯅꯥꯊꯣꯏꯒ ꯆꯟꯊꯣꯏꯒꯗꯤ ꯃꯗꯨꯒꯤ ꯋꯥꯈꯜ ꯀꯌꯥ ꯊꯣꯏꯅ ꯆꯪꯂꯨꯗꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯣꯛꯄ ꯏꯁꯧ ꯂꯥꯡꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯂꯥꯡꯂꯤ ꯁꯅꯥꯊꯣꯏꯅ ꯆꯦꯟꯕ ꯀꯥꯏꯅ ꯃꯥ ꯅꯨꯡꯉꯥꯏꯅꯤ ꯃꯋꯥꯒ ꯂꯩꯃꯤꯟꯅꯕ ꯃꯥ ꯌꯥꯝ ꯄꯥꯝꯃꯦꯕ ꯆꯟꯊꯣꯏꯅ ꯃꯤꯃꯥꯡ ꯀꯟꯅꯠꯂꯝꯗ꯭ꯔꯗꯤꯅꯦ ꯃꯈꯧꯔꯤ ꯆꯠꯂꯝꯗꯣ ꯃꯦꯈꯥꯏꯔꯝꯗꯧꯅꯤ ꯁꯅꯥꯊꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯁ ꯏ ꯍꯩꯒꯠꯂꯛꯏꯗ ꯃꯗꯨꯏ ꯅꯨꯄꯤꯗꯨꯒꯤ ꯋꯥꯈꯜ ꯈꯟꯖꯤꯜꯂꯨꯕꯗ ꯑꯗꯣ ꯅꯣꯏ ꯏꯃꯨꯡꯒꯤ ꯃꯤꯈꯩꯗꯤ ꯏꯆꯟꯅ ꯍꯪꯕ ꯉꯝꯗꯕ ꯋꯥꯍꯪ ꯍꯪꯂꯛꯄꯗꯨꯗ ꯋꯥꯍꯪ ꯍꯪꯂꯤꯕꯤ ꯁꯅꯥꯊꯣꯏꯅ ꯀꯌꯥ ꯊꯧꯁꯥꯗ꯭ꯔꯕꯁꯨ ꯏꯆꯟꯅ ꯑꯣꯏꯅ ꯈꯧꯔꯥꯡꯅ ꯆꯟꯊꯣꯏꯒꯤ ꯄꯥꯎꯈꯨꯝ ꯉꯥꯏꯖꯩ ꯆꯟꯊꯣꯏꯅ
Kana khangba aishu halakta ngairibani kanhamta leiramdrisini nungaitra sumainane adum ithanta thenglakanda leibasu adum yawe Sana thoina noinane kana taigada mama machani haibada chanajai natra aduna takpade Haige haidokuraga Sana thoi ichanda khangyeng yenglai Ichan luktharaga leirami Maduda Sana thoisu kari haigani khangdre Matai yumda hanjilaktabagi pau adu karamna tamlugani Wakhal loksing leibi chanthoini Ichan phatanungda thokhini wajabana haidoke khalabasu mahausagum jinmen silaga leikre Sana thoisu haujiktada ichangi mapukningda kari khalamgani khalai aduna chanthoida khanghandana nongdairemba leibra haina ka khuding tanja hek phangbaga cheptha yengjai adubu pungangakpa mohongda yum aduda nongdairemba leirami haibagi khudam amata fawa phangde Foto nungto amatasu thetlaga leite hanadi thetlambani adubu mamaga saunabada nongdairembana thugaikhiba langthokhiba segaikhiba kaya amasu yaukhrabani madudagi mama amadi chanthoina losinkhibasu yaukhibani ngaihak langminaraga ichanga sanathoiga chatnanaba thokminarai ichanna chanthoi chalage parikha haidoga amu pulase sanathoina Lari hai bamiga pundoise aidi ikaibo Chanthoina Noyani amuk khairaga leiranu ko Ichanna Hoi chale Ani du hek thokhibaga kusum su halai Chanthoida kanano haina hangai Kusumna Thoi kanano la amisibo Chanthoina Nene ichanga sanathoiga Kusumna Oho ichan haibadi Chanthoina Nene khalidu chume Kusum ichan hoina chatkhiba lomduda mangak thangalaga hairap yengjai aduga taksi sonjarai Kusumna hek uhaude da imauda Chanthoina Ihe imau ka yaukrene Kusumna Nataina koiba nupidi aigidi imau natro Chanthoina Nene nang yam nukninge itaigi mamani haibada yam pakjai Kusumna Adubudi nangi nataise nani aina poklibani Mani mamau nok dana changminakhi Gari thauraga chatkhiba anidusu mahausagum chap manana machin leptabi ngang dana chatli Sanathoina Kaino ichan nang nupadabu sikhra jala Ichanna Khangdebo sidi siramoye tasu tadana Sanathoina Kaino natraga yumdu chanthoi hoigi oira jala Ichanna Khangdemi aina hena kokchai amta ujaradi khanbani Sanathoina Nanglani kaina lot khajala ba Ichanna As nangi jala ba sidine ai matha sai ai yam thina matha sai Sanathoina Sao matha sa ba yari ngai da sauro Ichanna Chuba kaini ko Sanathoina Nawani kaina nang su khanbida bada Ichanna Lepoda Sanathoina Lepoi nangna nungsiga da thoibaga da khaibadi yabro ba Ichanna Nangna khaibado matang yam chade Sanathoina Chai barida Ichanna Oima Gari du khangkham khami anima manglom da pulap pili masadu Sanathoidu khoidau hekta kana langkhalai Sanathoina takhayo papa kanagi machana mathibong thongna takhaidong taktribo kyang walige to Ichangi nangalda kupakna se thai Ichandu Sanathoina purakpaduda hektoaga sugatlaga lauraga hairei Ichanna Ho karino mi taktingai dane ayoina sibana halani nakutom talepo karino pino sibadane Sanathoina takhayo hekta mangakta samdalaga takhayo Ichanna kaino pino nawaning singabo nang tawla Sanathoina kadaino nang tho ayam takhaige Ichanna Hey kaino layam yawe ngihak tumina layo ko kananom tayenge Sanathoina khangna boy ye khangna da boy ke hekta takada bane Ichanna nangi takada bane hai wafam do amda to khoba ai taba ngamde ba miga takpa khotpa ngam khiroi ai nangna la ma hayasne ai takpa su ngammoy Sanathoina ngamoy ye nangdi ngamoy Ichanna
ꯑꯁ ꯀꯅꯥꯅꯣꯝꯇ ꯌꯦꯡꯈꯤꯁꯦ ꯃꯗꯨ ꯍꯥꯏꯔꯒ ꯌꯦꯡꯉꯛꯄꯗ ꯇꯨꯄꯤ ꯎꯞꯄ ꯅꯨꯄꯥ ꯑꯃ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯥꯡꯗ ꯌꯥꯝ ꯂꯦꯝꯅ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯏꯆꯟꯒ ꯁꯅꯥꯊꯣꯏꯒ ꯌꯦꯡꯅꯩ ꯁꯅꯥꯊꯣꯏꯅ ꯀꯔꯝꯕ ꯖꯤꯕꯅꯣ ꯅꯪꯕꯣ ꯇꯨꯄꯤꯒ ꯎꯞꯁꯤꯟꯗꯅ ꯂꯧꯊꯣꯛꯑꯣ ꯑꯝꯇ ꯀꯨꯆꯨ ꯃꯇꯥꯗꯨꯒꯅꯦ ꯑꯃꯨꯕ ꯉꯥꯛꯇꯒ ꯁꯦꯠꯆꯤꯟ ꯆꯥꯁꯤꯟꯗꯅ ꯌꯦꯡꯕꯗꯅꯦ ꯑꯌꯨꯛ ꯅꯨꯡꯊꯤꯜꯀꯥꯁꯦ ꯑꯣꯟꯅꯔꯛꯀꯗꯕ ꯃꯥꯜꯂꯦ ꯏꯆꯟꯗꯤ ꯅꯨꯄꯥꯗꯨꯗ ꯀꯨꯞꯊꯅ ꯌꯦꯡꯂꯒ ꯂꯩ ꯅꯨꯄꯥꯗꯨꯁꯨ ꯇꯨꯄꯤ ꯂꯧꯊꯣꯔꯛꯑꯒ ꯑꯅꯤꯗꯨꯗ ꯃꯤꯠ ꯈꯨꯖꯤꯜꯂꯒ ꯌꯦꯡꯉꯛꯏ ꯁꯅꯥꯊꯣꯏꯗꯤ ꯃꯌꯥ ꯀꯥꯔꯛꯏ ꯑꯗꯨꯒ ꯃꯆꯤꯟꯗꯨ ꯈꯞꯄ ꯍꯧꯔꯛꯏ